Lakhipur Online Putoksaba December ki tang tarani thoi Irai numit ki Khomjinba Pao tabirase Ahanwada Maroi Pao Niyom kaina gari thoba thingna bagi pandamda silcharda akan bachakchil thawrang lokhatkre Arunachal Pradesh ki Anjaw jila da thokiba lambi ki kutong thiba thodokta Assam ki thomi tarani pan laikidre Assam sinba thungna National Deworming Day ngarang pangthokre YMCA ki Thoburil Singa Advisor Singa Punna Mipama Mapangkre Guwahati ki Lup Ahumna Manipur ki Saisakpa Tapta Jen Taputaram na Okre Marfutaruk Suba Nupilal Ningsing Thorom ngasi Manipur ga loinana Assam amadi Tripura na chingma mafam kayada paksana pangthokjare Pung nipurom gi matungda Guwahati ki Swagata Square da mai chakpa ki thodok control da lakle amasung nungba da isingi awaba ko khanaba 165 Territorial Army na mateng pangkre Hauzik mapung ay papaw tabirase Lakliba picnic ki matam asida miyam na niyom kaina gari thoba thingna na bagi pandamda jumsakasya numit ki nimidangda Kasar ki DC Mridul Yadav amasung SP Partha Pratim Das na lambi da thoglaktuna khudaki oiba drive ama sathakre Silchar gi Sodorghat na konba mafamda akhana na chathakiba operation asida gari thori basingna traffic ki rule inbra indabra haibadu makoina haktengna ni yengsinke Mukhyamantri gi akhana ba yathang matungina lambida asoyangam thoktanaba masung misi mina hanthana na bagi akan bachakchil thorang asi lokatpani haina official singna phongdogle yu thaglaga gari thobada mapung phana thingba thamle miyam pumnamakna traffic ki ain ngakna chatpa tangai phade maramaduna asigumba operation asi makhata na chathaki gani haire ऑनरेबल सीएम का निर्देश है कि हमको फैटेलिटीज और एक्सीडेंट्स 25% हर साल कम करते जाना है। तो हमारा जो देखा गया था रिकॉर्ड्स की 2023 में फ्रॉम जनवरी टू से लेकर दिसंबर तक लगभग 130 के आसपास डेथ थे, लेकिन इसको इम्प्रूवमेंट करते हुए 2024 में हमारे डेथ्स लगभग 100 के आसपास आए थे और हमारा लक्ष्य था इस बार भी हम अपने डेथ्स को ये तो 2025 का जो साल है उसमें भी डेथ्स को हम लोग कम कर पाएँ, लेस देन 70-75 कर पाएँ। तो ये हमारा लक्ष्य है। इसको करते हुए हम पुलिस, डीटीओ, मजिस्ट्रेट सब लोग एक्साइज रोड पे आए हैं ताकि जो हेलमेट चेकिंग, फाइन्स, ड्रंकन ड्राइविंग, ओवर स्पीडिंग इसको हम लोग चेक कर सकें और ये ड्राइव चलता रहेगा जब तक हॉलीडे सीजन है। आप जानते हैं कि क्रिसमस भी हो, न्यू ईयर, सो दैट देयर इज नो लार्ज स्केल एक्सीडेंट एंड loss of life can be prevented. আজি আমি ইয়াতে জয়েন্ট এটা চেকিং বহাইছো along with district commissioner Kasar. আমাৰ মেইন উদ্দেশ্যটো আছে যে যোনখিনি ফেটেলিটিজ আছে মানুহ মৰে এইটো ৰিডিউস কৰিব লাগে সাদে যোনখিনি মানুহে ট্ৰাফিক ৰুলছ এণ্ড ৰেগুলেশনছ ফলো কৰে হেলমেট লগাই আৰু দুইজনৰ ওপৰত যাতে টু হুইলাৰত নবহে আৰু যোনখিনি আমাৰ ফ'ৰ হুইলাৰ আছে তাতে সিট বেল্ট এটা ইউজ কৰে আৰু ড্ৰাংকন ড্ৰাইভিংটো এটা বহুত ইম্পৰ্টেণ্ট বস্তু বিকজ ড্ৰাংকন ড্ৰাইভিং আৰু মানে মানুহৰ ডেথ বহুত হয় এইটো আমি আগৰ ৰেকৰ্ডত পাইছোঁ তো সেইটো আমি এলং উইথ হেলমেট চেকিং ড্ৰাংকন ড্ৰাইভিংটো আমি চেক কৰাই আছোঁ Arunachal Pradesh ki Anjaw jila da thokiba lambi ki kudongtiba thodok amada Assam dagi labor taranipan laikidre haukiba December ki nipan ki numidang da mini truck amada tongduna lakiba labor kunitho yawba gari adu Hayuliang Saglagam lambi dagi lokha da takibane gari adu da Assam ki Tinsukia dagi ni haiba labor kunitho rom yawi haire local administration amasung NDRF ki kangbuna rescue operation adu chathake Assam ki Mukhyamantri Dr. Himanta Biswa Sarmana thodok asida awaba phongdokre Prime Minister Narendra Modi na laikidabagi imung manungda lupa lakh ani aduga soklabasingda lupa lising yankhai gi ex gratia pinaba laukthokre Assam sinba thungna National Deworming Day ngarang pangthokre chahi amadagi na chahi 18 phawbagi angang singbo chahi da anirak tinidak pijabagi thoromasing arangdagi haudokhibani Kamrup Metro da Sarbasikya Abhiyan ge Mission Director Dr. Om Prakash na tholomasi haudoke Barak Valley da su jila humakta tholomasi pangthoke Kasar da District Commissioner Mridul Yadav na Oboijaran School da angang sing da hidak pisatuna tholomadu haudoke Sribhumi jila da su Additional Commissioner L Khyangte na tholomadu haudoke angang sing na
albendazole tablet chaba masung asengba ising sizinanaba loinana khud hambagi hainabi thamba maruoi haiba wafam doctor singna phongthokhi YMCA gi thoburel singa advisor singa punna bifama maphamkhre Silchar da leiba YMCA gi office da YMCA gi thopuri ba singa advisor singa gi oiba punba bifama December ki tang tara yumsakation nimita phamkhre mifam masida tana kiba agenda singdi YMCA gi sahi gi oiba thongnang youth festival lisinganinga kuntaru ki matang na khana nainaba YMCA gi Manipur khongset aduga YMCA gi chief advisor khanba sini president na mifam poiduna advisor mayamga yamna kupna khana nainarba matungda YMCA gi chief advisor oina Dr. Raju Khumujamu khanki loinana okram Lakhikantobo YMCA gi spokesperson oina khanki mifam masida tinkiba Lubasigi Thoburil Singdi Roman Luang President Rosan Irom General Secretary Indra Kumar Finance Secretary Ras Kiran Luang Silchar Branch President Wainabakanta Salipur Unit In Charge Birjit Pandembam Organizing Secretary Loinana Advisor Singdi Dr. Raju Khumujam Dr. Dhiren Khumujam Advocate Ngangom Ramakanta Okram Lakhikanto Ngangom Sanjoy Nongthombam Dhiren Hailakandi District Branch ki Advisor Singh Senjam Sumit Amadi Sankar Singhani YMCA na matungda pangthokadoriba thabak thoram singda miyamna su mateng pangbiduna mating leiba khunayama ohenna ba honabada saruk yamina se haire ngarang sagol se nimit ki ayuk pung tara taba matamda Manipur gi saisakpa tapta jentana Pathar Kuchi Guwahati da masala yengbaga mari leinana Laisram Dhiras ki sangai da lakpada khudaki oina sinba felicitation program ama Manipuri People's Front na luchingduna Pathar Kuchi Manipuri Laikai Loop amasung Pathar Kuchi Manipuri Women Society Loop ahum na pangthokre Manipuri People's Front na haukiba inkumja lising aniga kunhumdoida Manipur da thokiba langa mari leinana relief ki tangbangi khongsetta oja tapta ki sangai da chatlaga unazarubada ojana khunai gi damakta tobiramba kaya dubu ikai khomna utpoina Pathar Kuchi Manipuri Laikai Loop ki President Ningomom Parmananda Thoksom Nenaton amasung Pathar Kuchi Manipuri Women Society gi N Radhamuni KS Mandakini Loinana MPF ki President Secretary General M Priyadarshini amasung Basant Maisnam M Ranjita Loinana Advisor Thoksom Ngobuna Chingba Mioi Kyana Lengyan Fi Yamduna Harautem Noki Loinana MPF ki President Yengkhom Upendrana Oja Taptabu Tungkoina Miyamgi Seba Tawba Ngamba Oirasen Wahaiba Wafam Thamki Marfutoruk Suba Nupilal Lingsing Thorom ngasi Manipur ga loinana Assam amadi Tripura gi mapam kaya dasu paksana pangthoknari Manipur gi mapung oiba thoram ngasi Puari oiraba Imphal gi Nupilal Memorial Complex ta pangthokani Thormasida numit nini gi Manipur gi khongsata laktuna leiriba Rashtrapati Draupadi Murmu saruk yagani matungda Rashtrapati na Senapati Jila da chatuna tongan project kya sangagani Rashtrapati Draupadi Murmu nangarang numidang wairam Imphal gi City Convention Center da pangthokpa thormamada Lupa crore lising amaga chamaga marfurom gi project taramari gi urepuyung tamki amasung Lupa crore chani ga taret rom gi project tarani thoi sangaki Thormasida wangang laduna Rashtrapati na hai project sing asina Raja sida thabak pangbagi kudong saba pibaga loinana economic activity fagal alagani haiki Manipur da thokiba nungaitaba thodok singi matangda awaba phongthoklatuna mahakna hai sarkarna chaitheng phanglaba imung khudingmaki awaba da saruk yari lanjenariba imung singi yaiphanana ba amasung Raja sida santi purakpa haibasi sarkar gi maruoiba pantamni haiki mahakna chinga masung tampaki miyambu amato oina nungsi chanana leminana ba apil tawki nakala maromda Rashtrapati gi Manipur khongseda sibu yaning ba phongdoktuna lalholup singna kauba general strike na maram oiraga Manipur gi miyam gi mahusa gi punsida akaiba piri Guwahati gi ABC point leiba Swagata Square Complex ta mai chakpagi thodogadu pungni phurungi matungda ngarang nungthildagi control toba ngamkhre building asida maming lairaba shopping mall Soham Emporium amasung State Bank of India gi branch leiri mayasi laksinana bahonabada Assam Fair Service khaktanatana tongan ba agency sing mateng pangkhe maikhu yamna leibana NDRF na akhanaba technology sijanaduna maikhu lokthoknabagi thabak satakhi punna fire tender kunipan rom sijanakhi haire building asi saba matamda safety gi kanglon ngakna chalamdabana fire brigade ki gari sing building asi gi maning lomda changmangam khide
Jumsakaisagi numidang wairamda mayasi control da leire haina khanaramani adubu khanghaudana building gi mari suba floor gi tunglomda mai adu amuk nakanna amuk chak pa horaki mayasi ani suba floor da leiba mall gi godown gi mapam aduda maina thuna sakanba phirol amasung synthetic fiber kaya thamlamana awaba kaya mayok nakhi SBI gi customer kayana makhoi gi locker da thamliba lantum singidamak yamnamak wanaki adubu SBI gi official singna protective gear selaga manungda changtuna yenglubada maroi bache sang pumnamak asoyangam yaudana leiri hairi thodoga sida firefighter amakak asoka pandangki Kamrup Metro Jilla gi DC Sumit Satawana thodokpam aduda laktuna yengsinkre mayasi hojik laksin bangam labasu mapung phana safety check tawdri paphawba building asi mapugi khutta natraga sarkar gi agency singda sinaroi haina official singna phongdokre Nungba headquarter da isingi awaba mayok nariba si yenglaga 165 territorial army na Khundai da leiba ising yokpam reservoir asi semjanbagi thabak mateng pangkre 165 territorial army amasung mapam adugi naharol volunteer singna punna paikhat ke thabak asidagi mapam adugi miyam da amasung mahiro singda chauna kanaba piragani haina thajaba thamle Manipur gi khungang gi mapam singda chakot thorangi thabakta armed forces amasung mapam adugi miyam gi marakta leinariba asetpa mari gi mamita khe Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna niyom kaina gari thoba thingnanabagi pandamda silcharda akanba chakchil thawrang lokhatkre Arunachal Pradesh ki Anjaw Jilla da thokiba lambi ki kutong thiba thodokta Assam gi thomi tara nipan laikhidre Assam sinba thungna National Deworming Day ngarang pangthokre YMCA gi thoburil singa advisor singa punna mifama mapangkre Guwahati gi lup ahumna Manipur gi saisakpa tapta jen tapu taramna okre Marfutaruk suba nupilal ningsing thorom ngasi Manipur ga loinana Assam amadi Tripura na chingma mafam kayada paksana pangthokjare Pung nipurom gi matungda Guwahati gi Swagata Square da mai chakpagi thodok control da lakle amasung nungba da isingi awaba kokhanaba 165 territorial army na mateng pangkre Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare